mamagi sanani, jadi marah mau pini. Nani, mamai sanani, mamai sanani, mamai sanani, mamai sanani. Bisa solution ba lôi đấy thì dùng pa khăng mà sao nó mà thì đi mà rồi xin mà lên mà cắt tôm này hay tăng hạt tôm ninh bên cái mình mà gì lão lão bạc khali mẹ người si đi cha gì ta kappa sát tôi nè tôi cha gì lên cái máy tàu tôi nó không bao giờ làm bạc khátเลยthì mẹ sẽ là bắt đầu là sẽ solution ba lôi đấy ra xí lấy đấy, hay xí lấy đấy, rồi chắc nó bắt đầu là cái xăm gì dùng thôi là ăn mà. Hidak kappa nhiều đấy. Nè, hay hidak kappa nhiều đấy. Cha sang cắn tôm, mama dùng ấy bụi tông nào, mama dùng cho mama làm. Uraga. Đây dùng. Nè mấy bác, này sa xí lấy bằng sạc không khăn đấy hả vậy sa xí. Tôm chơi hồi đến đi ayun na kappa ni kan bada ay sa dala bang sa kong mang dai ay wari sinama tong masam nam tanan da biyo tong wet wala ba wet kya la yun tiyo wet wala ga mari wala sagala ba ma kisi mga ka tala mi sa se ha sa se kisi mga ka tala mi ne ay ay urani kita ngubay tayo ng Iya mau lu. asay na man mo hindi asay Kayang kapo. Aduh iya kita. oh to sana Kanain. sana mamale oh Kayak kappa. kuy na di ka pahita ni mai pe ma Siya aja. Mau. Mày cái mình đâu đấy sĩ sao tôi hẳn đấy cặp đấy cái mình đâu Mau tahu nih? Mau tahu yang mana ada? oh ya Ida ML ni ko Paracetamol ML do. Foto kapo. Kwento gimatungin na kita. Foto kapo. Ini paling. Type ni dana ko. Package ni dana. 3 ml pito. Nam mo di ko pa. No ya kayak. anh sẽ bảo môn được chèn đột lại này mày à Ha mà tro. Oh. Ya. Saya ko lu ko, mo to ko ko. Ya, mi hàng cầm thì khai không đi. Chơi ra chứ. đồ mà đi lâu cái lối đấy thì dùng chân nó bắt đầu cái mà phải làm phải bay tay hàng bạn sẽ tập viên body nó bắt xuống cả sân đâu
ꯌꯨꯝ ꯌꯧꯖꯔꯦ ꯑꯗꯣ ꯃꯥꯏ ꯃꯐꯤ ꯃꯔꯣꯟ ꯑꯊꯥꯕꯁꯦ ꯂꯧꯊꯣꯛꯄꯤꯔꯦ ꯁꯨꯃꯥꯏꯅ ꯍꯛꯆꯤꯛ ꯂꯥꯡꯅꯕ ꯑꯄꯥꯕ ꯑꯃ ꯁꯦꯠꯂꯒ ꯊꯝꯕꯤꯔꯦ ꯑꯗꯣ ꯁꯤꯁꯦ ꯂꯩꯔꯛꯑꯦ ꯄꯦꯔꯥꯁꯤꯇꯥꯃꯣꯜꯁꯦ ꯁꯤꯁꯦ ꯍꯣꯔꯦꯟ ꯃꯁꯥ ꯁꯥꯒꯠꯂꯛꯄ ꯈꯣꯠꯂꯛꯄ ꯇꯧꯔ ꯁꯤ ꯄꯤꯊꯛꯑꯅꯤ ꯃꯥ ꯍꯧꯖꯤꯛ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯤ ꯌꯥꯝ ꯀꯟꯅ ꯍꯛꯆꯤꯛ ꯂꯥꯡꯉꯤꯕ ꯄꯣꯊꯥꯔꯦ ꯏꯆꯥꯁꯦ ꯁꯅꯥꯁꯦ ꯌꯥꯝ ꯍꯩꯔꯦ ꯁꯤꯡꯉꯦ ꯍꯛꯆꯤꯛ ꯂꯥꯡꯕ꯭ꯔꯥ ꯃꯆꯥ ꯑꯁ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯥ ꯈꯨꯠꯀꯁꯦ ꯋꯥꯡꯅꯒ ꯇꯤꯡꯊꯣꯛꯇꯅ ꯇꯧꯔꯤꯗꯣ ꯁꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥꯅꯦ ꯏꯆꯥꯁꯦ ꯑꯁ ꯅꯨꯡꯉꯥꯏꯔꯤꯁꯦ ꯇꯥꯃꯣ ꯑꯩ ꯏꯆꯥꯁꯦ KG 5ꯒ ꯇꯥꯔꯝꯃꯤꯅꯦ ꯑꯩꯅ ꯈꯜꯂꯦꯕ ꯍꯟꯗꯛꯇꯤ ꯌꯥꯝ ꯍꯛꯑꯦꯅ ꯑꯗꯨꯒꯗꯤ KG 5 ꯇꯥ ꯂꯩꯔꯝꯃꯤ ꯏꯆꯥꯁꯦ ꯃꯔꯝ ꯃꯣꯛꯄꯤꯁꯦ ꯑꯁ ꯇꯧꯔꯤꯁꯦ ꯍꯥꯎ ꯇꯧꯔꯣꯏ ꯑꯁ ꯇꯥꯃꯣ ꯌꯦꯡꯉꯣ ꯉꯁꯥꯏꯒꯩ ꯀꯩꯅꯣ ꯇꯧꯔꯨꯕꯗꯣ ꯐꯥꯖꯜꯂꯨꯕꯗꯣ ꯐꯥꯖꯟ ꯄꯨꯁꯟ ꯇꯧꯔꯨꯕꯗꯣ ꯑꯗꯨꯅ ꯃꯥꯁꯦ ꯐ꯭ꯔꯤꯗꯝꯗ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯏꯁ ꯃꯈꯣꯡꯒꯁꯦ ꯆꯞꯀ ꯇꯤꯡꯊꯣꯛꯇꯅ ꯃꯊꯟꯗꯒ ꯊꯣꯛ ꯆꯦꯞꯄꯅꯤ ꯍꯥꯏꯕ ꯁꯤ ꯉꯥꯡꯁꯦ ꯃꯊꯟꯗꯒ ꯊꯣꯛꯀ ꯆꯦꯞꯄ ꯍꯩꯔꯦ ꯍꯥꯏꯕ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯑꯊꯥꯕꯗꯨꯒ ꯀꯩꯅꯣ ꯇꯧꯕꯖꯥꯠꯅꯤ ꯁꯥꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯏꯪꯊꯔꯛꯑꯃꯅꯤ ꯁꯅꯥ ꯃꯤꯠꯂꯥꯎꯕꯤ ꯃꯄꯥꯗ ꯀꯌꯥ ꯃꯨꯟꯅ ꯌꯦꯡꯉꯤꯅꯣ khut nào đi qua para khut tự cân phải zero nè khut tự cân phải zero nào rồi chơi sao cáiตัว มาคุกับตัวงักตั้งเยอะไอ้ดิให้ถ้าปักขัดปนกันน้ำเต้าเกลือ nào tên chơi thì khai sao cái ไอ้ย้อยไหนกับไปฮะ mình khai sao được khai sao cái là quay rồi chơi bịสิคนเส้นกันเลย mình อิงบะฮูระบะดุนั่นนี่มาใช้เยาวรปก็ดีสายเดินนั่นลุงชาสักลูกไปแก nhé biết มาบนถูกตัวได้ละ biếtนั่งทาเขาที่เงินมันกับตัวเองเลยแล้วจ้ะ chị này không có sao thì nó bạn mà mỗi buổi buổi xong thôi cái cha gì kia nó ngay là sẵn là dây nữa sẵn nào đó sẵn nào sẵn nào sẵn nào mai em nó anh sẵn nào đi ꯃꯌꯥꯝ ꯏꯆꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯞꯄꯁꯨ ꯇꯧꯗꯦ ꯃꯁꯥꯁꯨ ꯁꯥꯒꯠꯇꯦ ꯑꯗꯣ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯛꯀꯗ꯭ꯔꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯅꯍꯥꯟꯒꯩꯗꯤ ꯁꯨꯃꯥꯏꯅ ꯁꯥꯟꯅꯗꯕꯅꯦꯕ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯟꯅꯩ ꯏꯆꯥꯁꯦ ꯀꯞꯁꯨ ꯀꯞꯇꯦ ꯑꯗꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯦ ꯑꯍꯤꯡꯗꯒꯗꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯀꯩꯝ ꯇꯧꯕꯤꯔꯛꯇ꯭ꯔꯗꯤ ꯐꯅꯤ ꯑꯣ ꯂꯣꯏꯔꯦ ꯑꯣ ꯏꯆꯥ ꯑꯌꯣ ꯅꯥꯕ ꯐꯅꯕꯅꯦ ꯑꯣ ꯏꯆꯥ ꯑꯌꯣ ꯇꯣ ꯃꯁꯥꯁꯦ ꯈꯤꯇꯪ ꯁꯥꯒꯠꯄ ꯍꯧꯔꯛꯑꯦꯕ ꯃꯁꯥꯁꯦ ꯈꯤꯇꯪ ꯁꯥꯒꯠꯄ ꯍꯧꯔꯛꯑꯦꯕ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯍꯧꯔꯛꯑꯦ ꯃꯥꯁꯦ
ꯃꯌꯥꯝ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕꯅꯦ ꯍꯤꯗꯥꯛ ꯄꯤꯊꯛꯑꯒ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯁꯨꯝꯕꯗꯒꯤ ꯑꯗꯨꯝ ꯈꯔ ꯇꯨꯝꯊꯈ꯭ꯔꯦꯕꯀꯣ ꯑꯩꯗꯣ ꯆꯥꯛꯈꯨꯝ ꯆꯪꯕ ꯍꯧꯔꯦꯕꯀꯣ ꯉꯁꯤꯗꯣ ꯑꯩ ꯕꯥꯃꯣꯟꯗ ꯆꯠꯂꯒ ꯁꯦꯡꯗꯣꯔꯛꯑꯦꯕꯀோ ꯑꯗꯨꯅ ꯉꯁꯤꯗꯩ ꯆꯥꯛꯈꯨꯝ ꯆꯪꯕ ꯍꯧꯔꯦ ꯑꯗꯣ ꯑꯩꯁꯦ ꯑꯉꯥꯡ ꯇꯨꯝꯃꯤꯉꯩꯗ ꯆꯥꯛ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯍꯜꯂꯛꯑꯝꯃꯕꯅꯦꯕꯀꯣ ꯃꯥ ꯊꯕꯛ ꯍꯜꯂꯛꯑꯝꯃꯕꯅꯦ ꯑꯗꯣ ꯉꯥ ꯂꯩꯔ ꯀꯥꯎꯔ ꯊꯝꯃꯝꯃꯦꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯉꯥꯡ ꯇꯨꯝꯃꯤꯉꯩꯗ ꯑꯩꯁꯦ ꯆꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯍꯧꯒꯦꯅ ꯊꯣꯡꯉꯤꯅꯦ ꯑꯗꯣ ꯍꯦꯟꯖꯥꯡꯁꯦ ꯈꯔ ꯊꯨꯒꯗꯕꯅ ꯏꯔꯣꯝꯕ ꯇꯧꯁꯜꯂꯦ ꯍꯣꯔꯦꯟ ꯇꯥꯃꯣ ꯂꯥꯛꯑꯒ ꯑꯗꯨꯝ ꯊꯤꯔ ꯈꯣꯠꯂ ꯆꯥꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦꯅꯀꯣ ꯏꯔꯣꯝꯕꯗꯨꯁꯨ ꯀꯥꯝꯃꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯉꯥꯡꯁꯦ ꯍꯣꯔꯦꯟ ꯑꯍꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯈꯪꯉꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯃꯆꯥꯁꯤꯡꯁꯤꯅ ꯆꯩꯅꯥ ꯈꯥꯡꯕꯁꯦ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨꯗꯒꯤ ꯍꯦꯟꯅ ꯃꯃꯥꯁꯤꯡꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯈꯥꯡꯉꯤꯕ ꯆꯩꯅꯥꯗꯨꯗꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯆꯩꯅꯥꯗꯣ ꯐꯪꯕꯗꯧꯅ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯑꯌꯣ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯀꯞꯄꯛꯄ ꯃꯇꯥꯡꯗ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯀꯞꯅꯤꯡꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕꯀꯣ ꯆꯩꯅꯥꯁꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯪꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯑꯗꯩ ꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯧꯔꯝꯗꯣꯏꯅꯦꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗꯀꯣ ꯍꯥꯏꯗꯤ ꯃꯆꯥꯗꯨꯅ ꯆꯩꯅꯥ ꯐꯪꯕ ꯃꯤꯀꯨꯞꯇ ꯆꯩꯅꯥꯗꯨꯒꯤ ꯀꯩꯅꯣꯗꯤ ꯍꯦꯟꯅ ꯐꯪꯕꯗꯤ ꯃꯃꯥꯗꯨꯅ ꯍꯦꯟꯅ ꯐꯪꯉꯝꯗꯣꯏꯅꯦꯕꯀꯣ ꯃꯃꯥꯒꯤ ꯊꯃꯣꯏꯗꯨꯗ ꯍꯦꯟꯅ ꯐꯪꯉꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯈꯪꯗꯦ ꯏꯆꯥꯁꯦ ꯎꯔꯀꯥꯟꯗꯇ ꯈꯪꯉꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯏꯔꯣꯝꯕ ꯇꯧꯔꯒ ꯀꯣꯕꯤꯁꯤꯃꯒ ꯉꯧꯁꯜꯂꯒ ꯑꯗꯨꯝ ꯆꯥꯔꯦ ꯉꯥ ꯂꯧ ꯆꯠꯈꯤꯕ ꯃꯤꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯉꯧꯔꯤ ꯇꯥꯃꯣꯁꯨ ꯂꯥꯛꯑꯦ ꯏꯔꯣꯟꯕ ꯇꯛꯈꯥꯏꯕ ꯍꯧꯔꯝꯕꯅꯦ ꯑꯩꯁꯦ ꯃꯥ ꯂꯥꯛꯄꯗꯩ ꯃꯥꯅ ꯑꯣꯏꯅ ꯇꯧꯕꯤꯈ꯭ꯔꯦ ꯑꯉꯥꯡꯁꯦ ꯀꯥꯄꯛꯑꯕ ꯁꯅꯥ ꯑꯁ ꯃꯉꯛꯁꯦ ꯇꯧꯏꯁꯨ ꯇꯧꯏꯁꯨ ꯃꯌꯥꯝ ꯀꯔꯣꯝꯗꯅꯣ ꯌꯥꯝ ꯀꯟꯅ ꯌꯦꯡꯉꯤ ꯃꯥ ꯏꯆꯥ ꯂꯥꯛꯄꯗꯩꯅꯤꯀꯣ ꯃꯌꯥꯝ ꯏꯇꯩ ꯏꯅꯥꯎ ꯆꯥꯛꯁꯦ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯦ ꯀꯥꯏꯁꯦ ꯐꯪꯖꯗ꯭ꯔꯕꯅꯤ ꯍꯥꯏꯗꯤ ꯄꯨꯟꯅ ꯆꯥꯛ ꯆꯥ ꯂꯩꯊꯣꯛꯈ꯭ꯔꯗꯤꯅꯦ ꯑꯉꯥꯡꯗꯣ ꯂꯧꯈꯠꯄꯤꯅꯕ ꯂꯩꯔꯣꯏꯗ꯭ꯔꯤꯕ ꯑꯗꯨꯅ ꯑꯃꯨꯛꯃꯨꯛ ꯄꯝꯅꯔꯒ ꯆꯥꯏꯅꯤ ꯑꯩꯅ ꯆꯥꯔꯒꯅ ꯑꯩꯈꯣই ꯇꯥꯃꯣꯅ ꯑꯉꯥꯡ ꯄꯝ ꯂꯩꯗꯣꯏꯕ ꯃꯥꯅ ꯆꯥꯔꯒꯅ ꯑꯩꯅ ꯑꯉꯥꯡ ꯄꯝ ꯂꯩꯗꯣꯏꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯨꯏꯔꯦ ꯆꯥꯛꯀ ꯆꯥꯃꯤꯟꯅꯈꯤꯗꯕ ꯀꯣ ꯇꯥꯏꯃꯤꯡ ꯈꯪꯅ ꯀꯞꯄꯛꯇ꯭ꯔ ꯃꯥꯒ ꯃꯥꯗꯨ ꯂꯥꯝꯃꯤꯅꯦ ꯏꯁ ꯂꯥꯝꯃꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯂꯥꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯍꯥꯏꯗꯤꯅꯦ ꯃꯕꯨꯛ ꯄꯤꯛꯊꯅ ꯊꯛꯑꯀꯥꯟꯗ ꯇꯨꯝꯈ꯭ꯔꯁꯨꯅꯦ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯃꯅꯝꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯗꯨꯝ ꯀꯞꯄꯛꯑꯅꯤ ꯑꯉꯥꯡꯁꯦ ꯐꯅ ꯇꯨꯝꯃꯒ ꯂꯩꯔꯝꯒꯦꯔꯥ ꯁꯥꯟꯅꯔꯒ ꯂꯩꯔꯝꯒꯦꯔꯥ ꯀꯩꯅꯣ ꯇꯧꯔꯒꯁꯨꯅꯦ ꯁꯨꯡꯀꯞ ꯀꯞꯄꯝꯗꯕ ꯑꯉꯥꯡꯁꯦ ꯃꯃꯥꯅꯕꯨ ꯍꯦꯛ ꯆꯥꯛ ꯆꯥꯗꯣꯔꯕ ꯀꯞꯄ ꯍꯧꯔꯛꯑꯅꯦꯕ ꯉꯁꯥꯏ ꯐꯅ ꯁꯤꯒꯩ ꯇꯨꯝꯃꯝꯕ ꯑꯉꯥꯡꯗꯨꯁꯨꯅꯦ ꯈꯪꯄ꯭ꯔꯦꯛꯀ ꯈꯪꯉ ꯍꯧꯒꯠꯂꯛꯇꯣꯏꯅꯦꯕ ꯏꯃꯥ ꯆꯥꯛ ꯆꯥꯈꯤꯗꯧꯔꯦ ꯀꯥꯏ ꯑꯗꯣ ꯏꯉꯥ ꯀꯞꯄ ꯍꯧꯔꯛꯑꯅꯦꯕ ꯈꯪꯉꯕ ꯁꯤꯒꯤ ꯋꯥꯁꯦ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯪꯉꯣ ꯀꯃꯦꯟꯗ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯀꯩꯒꯨꯝꯕ ꯃꯃꯥꯅꯕꯨ ꯍꯦꯛ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯕ ꯑꯉꯥꯡꯗꯣ ꯀꯞꯄꯛꯇꯦꯗꯣ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯆꯨꯝꯃꯤ ꯆꯨꯝꯗꯦꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯄꯨꯡ 12:30 ꯇꯥꯔꯦ 12:30 ꯍꯦꯜꯂꯦꯕꯀꯣ ꯑꯗꯣ ꯏꯆꯥꯁꯦ ꯍꯤꯗꯥꯛ ꯄꯤꯊꯛꯄꯗꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯑꯍꯤꯡꯒꯁꯦ ꯍꯦꯛꯇ ꯇꯨꯝꯗꯒꯩ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯒꯗ꯭ꯔꯅ ꯈꯟꯕꯅꯦ ꯑꯗꯣ ꯀꯩꯝ ꯇꯧꯗꯦ ꯉꯁꯤꯅꯦꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯕꯗꯧꯅ ꯇꯧꯋꯦꯕ ꯈꯪꯉꯒ ꯃꯤꯅ ꯑꯍꯤꯡꯒꯗꯤ ꯌꯥꯝ ꯀꯞꯄꯅꯤ ꯈꯣꯠꯄꯅꯤ ꯅꯥꯍꯦꯕꯅꯤ ꯍꯥꯏꯕꯗꯣ ꯃꯥꯗꯤ ꯀꯩꯝ ꯇꯧꯔꯛꯇꯦ ꯑꯗꯣ ꯍꯣꯔꯦꯟ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯒꯗꯤ ꯈꯪꯗꯦ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯩꯝ ꯇꯧꯗꯦ ꯉꯁꯥꯏ ꯄꯨꯡ 6-7 ꯇꯥꯔꯛꯄꯗ ꯃꯁꯥ ꯈꯤꯇꯪ ꯁꯥꯒꯠꯂꯛꯑꯦ ꯑꯗꯨꯀꯥꯟꯗ ꯍꯤꯗꯥꯛ ꯄꯤꯊꯛꯑꯦꯕꯀꯣ ꯄꯤꯊꯛꯑꯀꯥꯟꯗ ꯏꯪꯊꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯩꯝ ꯇꯧꯔꯛꯇꯦ ꯑꯍꯤꯡ ꯑꯩꯈꯣꯏꯒꯤ ꯀꯞꯄ ꯈꯣꯠꯄ ꯃꯁꯥ ꯁꯥꯒꯠꯄ ꯈꯣꯠꯄꯗꯨꯁꯨ ꯀꯩꯝ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯕꯨꯛ ꯄꯤꯊꯛꯀꯦ ꯇꯧꯕ ꯃꯥꯗꯣ ꯊꯛꯎ ꯌꯥꯗꯕꯗ ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯕꯗꯨꯗ ꯑꯩꯅ ꯉꯥꯛꯇꯪ ꯐꯩꯖꯨꯞꯁꯦ ꯍꯥꯏꯗꯣꯛꯑ ꯁꯥꯟꯅꯍꯜꯂꯤꯅꯤ
ꯃꯃꯤꯠ ꯁꯤꯡꯅꯕ ꯑꯗꯨꯒ ꯃꯕꯨꯛ ꯄꯤꯊꯛꯀꯗꯣꯏꯅꯤ ꯑꯗꯨꯝ ꯇꯨꯝꯃ ꯂꯩ ꯍꯥꯏꯕ ꯍꯧꯒꯠꯂ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯧꯖꯤꯛ ꯄꯨꯡ 12:30 ꯇꯥꯔꯕꯅꯦ ꯑꯩꯅꯗꯤ ꯃꯕꯨꯛ ꯂꯥꯝꯃꯝꯃꯅꯤꯅ ꯄꯥꯈꯠꯂꯤꯕ ꯃꯥꯅ ꯊꯛꯎ ꯌꯥꯗ꯭ꯔꯤꯕ ꯌꯥꯔꯕ ꯏꯪꯕ꯭ꯔꯥ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯃꯤꯀꯞ ꯊꯣꯛꯎ ꯌꯥꯗꯦ ꯅꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯎ ꯌꯥꯗꯦ ꯑꯗꯨꯝ ꯇꯨꯝꯃ ꯂꯩ ꯏꯆꯥꯗꯤ ꯑꯩꯁ ꯃꯕꯨꯛꯁꯨ ꯊꯛꯎ ꯌꯥꯗꯦ ꯑꯗꯨꯅ ꯍꯒꯤꯁ ꯑꯣꯏꯅ ꯁꯤꯟꯗꯣꯛꯄꯤꯔꯒꯦ ꯍꯒꯤꯁꯁꯤꯁꯨ ꯊꯥꯔꯦ ꯉꯁꯤꯗꯤ ꯑꯩ ꯇꯨꯝꯊꯔꯝꯃꯦ ꯍꯥꯏꯕ ꯃꯥꯁꯨ ꯀꯩꯝ ꯀꯞꯄꯛꯇꯕꯗꯨꯗ ꯍꯒꯤꯁꯀꯁꯦ ꯁꯤꯟꯕꯤꯍꯧꯗ꯭ꯔꯦ ꯉꯁꯥꯏ ꯇꯨꯝꯃꯝꯗꯥꯏꯗꯕꯨꯗꯤ ꯁꯤꯜꯂꯝꯕꯀꯣ ꯊꯟ ꯍꯒꯤꯁ ꯁꯤꯟꯗꯣꯛꯑꯁꯤ ꯍꯥꯏ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯑꯉꯥꯡ ꯍꯤꯗꯥꯛ ꯀꯥꯞꯄꯨꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡ ꯑꯍꯤꯡꯁꯦ ꯑꯅꯝꯕꯅ ꯑꯝꯇ ꯇꯨꯝꯅꯗꯦ ꯑꯉꯥꯡꯗꯣ ꯅꯍꯦ ꯑꯗꯨꯗꯒꯤ ꯑꯉꯥꯡꯗꯣ ꯃꯁꯥ ꯁꯥꯒꯠꯇꯅ ꯀꯞꯇꯅ ꯅꯍꯦꯗꯅ ꯇꯧꯕꯒꯤ ꯁꯨꯝ ꯑꯍꯤꯡ ꯇꯨꯝꯅꯗꯦ ꯈꯣꯠꯅꯗꯦ ꯀꯥꯏꯅ ꯁꯨꯝ ꯃꯌꯥꯝ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯆꯥꯁꯦ ꯃꯁꯥꯕꯨꯗꯤ ꯍꯣꯏ ꯈꯔ ꯁꯥꯒꯠꯂꯛꯑꯦ ꯑꯗꯣ ꯃꯁా ꯁꯥꯒꯠꯂꯛꯄꯗꯣ ꯍꯤꯗꯥꯛꯇꯣ ꯄꯤꯊꯛꯑꯦꯕꯀꯣ ꯄꯤꯊꯛꯑꯀꯥꯟꯗ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯗꯤ ꯑꯍꯤꯡ ꯇꯨꯝꯗꯕ ꯑꯗꯩ ꯀꯞꯄ ꯈꯣꯠꯄ ꯇꯧꯕꯗꯨꯗꯤ ꯇꯧꯗꯦꯕꯀꯣ ꯉꯔꯥꯡꯅꯦꯅꯕꯨ ꯇꯨꯝꯃꯦ ꯑꯗꯨꯕꯨ ꯃꯕꯨꯛꯇꯤ ꯄꯥꯛ ꯍꯥꯏꯗꯤ ꯍꯥꯟꯅꯗꯧꯅ ꯊꯛꯑꯣꯗꯤ ꯌꯥꯗꯦꯕꯀꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯩꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯍꯤꯡ ꯇꯨꯝꯗꯕ ꯑꯗꯒꯤ ꯀꯞꯄ ꯅꯍꯦꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯍꯣꯏ ꯅꯍꯦꯕꯕꯨꯗꯤ ꯈꯔ ꯇꯞꯅ ꯑꯗꯨꯝ ꯅꯍꯦꯕꯀꯣ ꯑꯗꯨꯒ ꯍꯦꯛꯇ ꯀꯞꯇꯅ ꯈꯣꯠꯇꯅ ꯑꯍꯤꯡ ꯇꯨꯝꯗꯗꯅ ꯇꯧꯕꯗꯨꯗꯤ ꯇꯧꯗꯦ ꯉꯔꯥꯡꯅꯦꯅꯕꯨ ꯐꯖꯅ ꯇꯨꯝꯃꯦ ꯑꯗꯣ ꯑꯩ ꯏꯆꯥꯁꯦ ꯑꯈꯥꯡ ꯀꯟꯕꯤ ꯀꯥꯏꯗꯣ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯩꯅꯣ ꯇꯧꯔꯝꯗꯣꯏꯅꯦꯕ ꯐꯥꯎꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯇꯨꯝꯃꯦ ꯍꯧꯖꯤꯛꯁꯨ ꯏꯆꯥꯁꯦ ꯇꯨꯝꯃꯤ ꯎꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯇꯨꯝꯃꯤ ꯏꯆꯥꯁꯦ ꯑꯗꯣ ꯃꯌꯥꯝ ꯂꯝꯗꯝꯁꯤꯗ ꯃꯆꯥ ꯎꯕ ꯐꯪꯖꯗ꯭ꯔꯤꯕ ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯣꯏꯕ ꯐꯪꯖꯗ꯭ꯔꯤꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯈꯤꯅꯦꯕꯀꯣ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯑꯊꯨꯕꯗ ꯃꯄꯨꯅ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯃꯃꯝ ꯄꯤꯕꯤꯗꯨꯅ ꯃꯃꯥ ꯑꯣꯏꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯑꯩꯅ ꯊꯧꯅꯤꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ